Yanggoi sanana phamidugi manakta changsilaktuna masu phamai. Yanggoi sana mamai leithokre kaifa tablapna. Akhoiromda dum tokro haira male. Nang karisu khangano. Aidi mayamna sina phani haiduda yari. Tablapna hairakliba nupi magi waduda kaifa su yengai. Adamna leiringai nongsabana mapandagi. Kaifa noi ma hoi lai. Kaifa phamambadagi haugalak thongdo hanglaga thoki. Nongsabasu yanggoi sanada haifet yenglamaga kaifagi matung inaki. Kaifa du laktuna sanahan bida hairi. Sida sum leijarasanu. Adu yaba natin hi. Chatnabi haiba amale. Chatnabi se aikhoi miyoibana sembani. Phana oirasu thong hek onthok luba yaba nati. Laikai gi nupi amana hairi. Hayeng luhonga kanta nanakta adom leiradabani. Nong manini sidi nini hoidale halasi. Migi mangda phasade. Kaifado kanna ngangnaruba yadabanina tumin thokri. Sanahanbi yanggoi sanagi manakta changai. Bema lao yum chalasi. Haima sanahanbi karino mafi marol amatadi honghaludana. Asumhaina sumpura se hairibro. Ngai khon he Nanggi namang nupi sidi masak onthokna phazakre haimi. Phazabani. Sese si hongdoro ima hoi mapanda thoamage. Yanggoi sana pirakliba phidu lauraga bathroom da hongdoknaba changki. Sanahanbidu laikai gi nupi singduga phampham kada phammaga wari sanari. Nati noibu makhoi gi yengnabada kayam nopagene. Mapani tawriduna inthoklaktanaga tawise. Sanahanbi karim khumde adubu mathamoidadi sauningba phawribani. Amana amuk hairi. Adunini usittaba manba ama yauri moigi mongsidi. Hoise adubu phari. Aikhoisu moina tawrakadabadudagi taadana tawba tabani. Asumna wari sanaringai yanggoi sanasu thoklakli. Aima bema loirabro lao chanaba tawrisi. Ibungoda hairamo chalukhigena. Hairame. Sanahanbi kaifa hoina lehauba mafamduda laklaga. Yumda laklagane napaga kari no wari saru law. Haida yadaba wahai kharase hairamlaga chatkre. Nongsabana ngasidi yam phabaga mali tawrisi. Ngayage chaluro aisu yumda ngahak chalukhige. Aduga mugla asulake. Asumna yanggoi sanado mayamna kaifagi mayum asengbada purakle. Kaifagi ne haina semba kaduda pushilai. Sanahanbidu wamata hairamde thokre. Lalittu laikai gi ahal kharaga wari sanaduna leirambadagi magi nupi thoklakpa ubada. Hairamabra sidala o hayo haibado. Hairamabani. Nakhoi kana no chalaga mafi marolga khara leirisu. Kumarna hairisi nupi mayumse makhoi da sage sini. Matam kharadi moida leitaba yararoi. Wakjing thasidi luhongnadabanina. Kuthi yengthoklaga lakliba phairen thasida hongasi hainari. Tamonabu yaradi aikhoigidi yam phabai wani ne. Phari makhoi baba phairen thasida hongbirasi. Asumna ahansingdusu chatkre. Kaifasu yaurakli. Lalitna nangla abra law wari sasi. Kaifa changsilaklaga single sofa mada phammi. Lalitna wakjing thasidi hongba yadabanina thasu loigadauri. Aduna maraksida kuthi amuktang yengthoklaga phairen thasida hongasina namaga wari sanarambani. Nangna kari khaliba? Maraksida madi karaida leiba. Adubudi nangi kaka kumarna makhoigida lehanche hairami. Ainasu kaisu kaidabra haina khali. Nangna kari khali? Aigidi kaisu kaiba leite. Phare adumna tawrasi. Yumsi khara semjin chajin tawdaba yaroi. Matam yamna leitre. Aduna color amadang oina sangjilasi. Kona tapna shemasi. Ha kari kai. Yumgidi semjindrasu yarani. Aina somgi yumdu semjinaba nongshabada mi kauhalame. Luhonglaba matungdadi yumsida punna lei. Kaifana madugi wadu sanaragumsi. Ai phana oirabasu yumsida punna leibadi oithoroi.
ꯑꯁꯣꯝꯒꯤ ꯌꯨꯝꯗꯨꯅ ꯃꯤ ꯊꯝꯃꯁꯨ ꯌꯥꯏ ꯑꯁꯣꯝꯒꯤ ꯌꯨꯝ ꯍꯥꯏꯔꯤꯕ ꯌꯨꯝꯗꯣ ꯑꯩꯒꯤꯗꯤ ꯍꯧꯔꯛꯐꯝꯅꯤ ꯑꯗꯨꯅ ꯑꯩꯅ ꯊꯥꯗꯣꯛꯄ ꯄꯥꯝꯗꯦ ꯁꯅꯥꯍꯟꯕꯤꯗꯤ ꯌꯨꯝꯁꯤꯗ ꯀꯩꯐꯥ ꯂꯩꯍꯟꯕ ꯄꯥꯝꯗꯕꯅꯤꯅ ꯇꯞꯅ ꯃꯄꯥ ꯃꯆꯥꯗꯨ ꯊꯦꯝꯖꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ ꯑꯍꯣꯏꯁꯦ ꯑꯗꯨꯒꯤꯕꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯕ ꯀꯥꯟꯅꯗꯦ ꯀꯩꯐꯥ ꯁꯅꯥꯍꯟꯕꯤꯗ ꯃꯨꯟꯅ ꯌꯦꯡꯉꯛꯏ ꯑꯗꯨꯒ ꯐꯃꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯃꯊꯛꯇ ꯀꯥꯈꯠꯈꯤ ꯁꯅꯥꯍꯟꯕꯤꯗꯨ ꯃꯃꯤꯠꯇꯨꯅ ꯀꯩꯐꯥꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯌꯥꯡꯒꯣꯏ ꯁꯅꯥꯗꯨ ꯐꯣꯟꯗ ꯀꯔꯤ ꯀꯔꯤꯅꯣ ꯅꯝꯗꯨꯅ ꯂꯩꯔꯝꯃꯤ ꯀꯩꯐꯥ ꯆꯪꯉꯛꯄ ꯎꯕꯗ ꯇꯧꯔꯝꯕꯗꯨ ꯂꯦꯞꯄꯒ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯀꯩꯐꯥꯅ ꯑꯍꯟꯁꯤꯡꯅ ꯏꯕꯥꯅꯤꯒꯤ ꯀꯨꯊꯤ ꯌꯦꯡꯊꯣꯛꯂꯒ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯂꯦꯞꯄꯅ ꯍꯥꯏꯅꯍꯧꯏ ꯃꯔꯛꯁꯤꯗ ꯅꯪ ꯀꯀꯥ ꯑꯃꯒꯤꯗ ꯂꯩꯕ ꯇꯥꯔꯦ ꯀꯔꯤ ꯈꯜꯂꯤ ꯑꯗꯨꯗꯩꯗꯤ ꯗꯣꯛꯇꯔ ꯕꯥꯕꯨꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯕ ꯐꯪꯗꯧꯔꯤꯁꯤꯗꯤ ꯑꯗꯨꯅ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯀꯅꯥꯒꯤꯗꯅꯣ ꯂꯥꯞꯄ꯭ꯔꯣ ꯁꯣꯔꯣꯛ ꯋꯥꯡꯕꯁꯤꯗꯅꯤ ꯌꯥꯡꯒꯣꯏ ꯁꯅꯥ ꯈꯪꯉꯤ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛ ꯅꯣꯝꯃꯤ ꯑꯗꯨꯒ ꯐꯠ ꯍꯥꯏꯔꯛꯏ ꯑꯗꯣ ꯉꯔꯥꯡꯒꯤ ꯀꯥꯡꯕꯨꯗꯨꯅ ꯑꯃꯨꯛ ꯀꯅꯥꯅ ꯊꯥꯔꯛꯄ ꯑꯣꯏꯖꯥꯠꯅꯣ ꯑꯩꯒꯤ ꯒꯥꯔꯤꯗꯨꯅ ꯀꯃꯥꯏꯅ ꯇꯧꯕ ꯄꯜꯉꯥꯛꯄꯅ ꯊꯥꯔꯛꯄꯅꯤ ꯑꯗꯨ ꯀꯨꯁꯤꯠꯇꯕ ꯃꯥꯒꯤ ꯑꯣꯏꯕ ꯀꯩꯁꯨ ꯌꯥꯔꯔꯣꯏꯗꯕꯁꯤꯗ ꯍꯦꯛ ꯊꯦꯡꯅꯕ ꯃꯐꯝꯗꯅꯦ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯁꯤꯅ ꯑꯣꯟꯗꯅ ꯊꯥꯒꯦ ꯃꯥꯅ ꯁꯤꯟꯕꯤꯗꯅ ꯏꯕꯥꯅꯤ ꯊꯨꯡꯅꯔꯁꯤꯗꯤ ꯁꯥꯎꯔꯅꯨꯗ ꯏꯔꯥꯏ ꯍꯦꯛ ꯂꯥꯏꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯌꯥꯡꯒꯣꯏꯁꯅ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯕꯒꯤ ꯇꯨꯃꯤꯟꯅ ꯂꯩ ꯀꯩꯐꯥꯅ ꯒꯥꯔꯤꯗꯨꯕꯨꯗꯤ ꯅꯨꯡꯁꯥꯕꯗ ꯂꯧꯁꯤꯜꯂꯨꯔꯣ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯗꯣ ꯍꯌꯦꯡ ꯂꯨꯍꯣꯡꯉꯀꯥꯟꯗ ꯁꯤꯗ ꯂꯩꯗꯣꯏꯔꯥ ꯂꯩꯔꯣꯏ ꯑꯁꯣꯝꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯌꯥꯡꯒꯣꯏꯁꯅ ꯑꯃꯨꯛꯀꯁꯨ ꯃꯉꯛꯇꯨ ꯅꯣꯝꯃꯛꯏ ꯀꯩꯐꯥꯅ ꯌꯨꯝꯗꯨ ꯁꯦꯝꯖꯤꯟꯅꯕ ꯃꯇꯝꯗꯤ ꯌꯥꯝ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯀꯂꯔꯒꯨꯝꯕꯗꯪ ꯑꯣꯟꯊꯣꯛꯄ ꯂꯥꯏꯇꯤꯡ ꯁꯦꯝꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯇꯧꯔꯁꯤ ꯃꯆꯨꯗꯣ ꯀꯔꯤ ꯁꯪꯁꯤꯒꯦ ꯁꯦꯝꯗ꯭ꯔꯁꯨ ꯀꯥꯏꯗꯦꯗ ꯃꯆꯨꯗꯣ ꯃꯤꯠ ꯏꯪꯕ ꯃꯆꯨ ꯑꯃ ꯑꯣꯏꯅ ꯁꯪꯉꯁꯤ ꯃꯄꯥꯟꯗꯒꯤ ꯀꯩꯐꯥ ꯀꯧꯔꯛꯄꯗꯨꯗ ꯉꯥꯛ ꯂꯩꯔꯝꯃꯣ ꯑꯩ ꯑꯝꯇ ꯊꯣꯛꯈꯤꯒꯦ ꯍꯣꯏ ꯀꯩꯐꯥ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯤ ꯌꯥꯡꯒꯣꯏꯁꯅ ꯃꯊꯟꯇ ꯀꯥꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯃꯥꯏꯀꯩ ꯑꯃꯗ ꯄꯜꯉꯥꯛꯄ ꯁꯥꯎꯅ ꯃꯥꯅ ꯌꯥꯡꯒꯣꯏꯁꯅ ꯐꯥꯔꯨꯁꯨ ꯍꯥꯏꯅ ꯊꯥꯗꯣꯛꯈꯤꯕꯁꯤꯡꯗꯨꯗ ꯆꯩꯗꯨꯅ ꯂꯩꯔꯤ ꯅꯊꯤꯕꯣꯡꯗꯨ ꯌꯥꯝ ꯆꯥꯁꯤꯜꯂꯒ ꯇꯨꯝꯗꯨꯅ ꯂꯩꯌꯨ ꯑꯗꯨꯛ ꯐꯖꯅ ꯁꯤꯟꯈꯤꯕ ꯄ꯭ꯂꯥꯟꯗꯨꯕꯨ ꯍꯦꯛꯇ ꯀꯥꯏꯍꯟꯕ ꯑꯩꯅ ꯅꯣꯏ ꯂꯦꯝꯅ ꯇꯣꯛꯀꯅꯤ ꯈꯟꯕ꯭ꯔꯣ ꯆꯠꯂꯣ ꯅꯁꯛꯁꯤꯡꯗꯣ ꯑꯩꯒꯤ ꯃꯤꯠꯃꯥꯡꯁꯤꯗ ꯎꯍꯜꯂꯛꯀꯅꯨ ꯕꯣꯁ ꯑꯩꯈꯣꯏꯗ ꯑꯃꯨꯛꯇꯪꯒ ꯆꯥꯟꯁ ꯄꯤꯌꯨ ꯑꯩꯈꯣꯏꯅ ꯉꯝꯅꯕ ꯐꯥꯗꯨꯅ ꯄꯨꯔꯛꯂꯒ ꯕꯣꯁꯇ ꯁꯤꯟꯅꯒꯦ ꯄꯜꯉꯥꯛꯄ ꯆꯪꯁꯤꯜꯂꯛꯂꯒ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯏ ꯅꯈꯣꯏꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯄꯥꯗꯨꯒ ꯃꯕꯥꯅꯤꯒꯤ ꯃꯔꯤ ꯍꯦꯟꯅ ꯆꯦꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒꯁꯨ ꯅꯈꯣꯏꯗ ꯆꯥꯟꯁ ꯑꯃ ꯄꯤꯌꯨꯒ ꯍꯥꯏꯖꯕꯁꯦ ꯅꯊ꯭ꯋꯥꯏꯗꯨ ꯃꯥꯡꯅꯤꯡꯗ꯭ꯔꯕꯗꯤ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯅꯨꯄꯥꯁꯤꯡꯗꯨ ꯊꯨꯅ ꯊꯣꯛꯈ꯭ꯔꯦ ꯄꯜꯉꯥꯛꯄ ꯀꯥꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠ ꯃꯈꯩ ꯂꯣꯏꯅ ꯆꯩꯈꯥꯏꯗꯨꯅ ꯊꯨꯒꯥꯏ ꯁꯤꯌꯥꯝꯔꯥ ꯆꯪꯉꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯝꯅ ꯇꯧꯒꯗꯕ ꯅꯠꯇꯦ ꯃꯈꯣꯏ ꯑꯅꯤ ꯄꯟꯊꯨꯡꯁꯨ ꯐꯅ ꯌꯧꯖꯈꯤꯁꯅꯨ ꯃꯕꯥꯅꯤꯒꯤ ꯃꯔꯤꯗ ꯌꯦꯠꯄꯒꯤ ꯊꯕꯛꯇꯤ ꯑꯩꯈꯣꯏꯅ ꯁꯤꯟꯒꯗꯕꯅꯤ ꯀꯩꯐꯥꯅ ꯃꯥꯒ ꯂꯨꯍꯣꯡꯕ ꯍꯥꯏꯔꯤꯕꯁꯦ ꯅꯨꯡꯁꯤꯕꯒꯤ ꯅꯠꯇꯦ ꯁꯨꯞꯅꯇꯪꯒꯤ ꯅꯨꯄꯤ ꯃꯥꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯣꯄꯔꯇꯤꯁꯤꯗ ꯃꯤꯇꯥꯕꯗꯒꯤ ꯃꯄꯥ ꯂꯂꯤꯠꯅ ꯁꯤꯟꯈꯤꯕ ꯊꯧꯔꯥꯡ ꯉꯥꯛꯇꯅꯤ ꯋꯥꯐꯝꯗꯣ ꯄꯥꯕꯨꯡꯗꯤ ꯀꯔꯝꯅ ꯈꯪꯂꯤꯕ ꯅꯄꯥ ꯑꯩꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦꯅꯦ ꯂꯂꯤꯠꯀꯤ ꯏꯃꯨꯡꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯕꯤ ꯅꯨꯄꯤ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯑꯃꯗꯤ ꯑꯩꯅ ꯊꯝꯕꯒꯨꯝꯕꯅꯤ ꯃꯍꯥꯛꯅ ꯃꯄꯥ ꯃꯆꯥ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯑꯩꯉꯣꯟꯗ ꯔꯦꯀꯣꯔꯠ ꯊꯥꯔꯛꯈ꯭ꯔꯕꯅꯤ ꯑꯗꯨ ꯍꯥꯟꯅ ꯄꯥꯕꯨꯡꯅ ꯑꯩꯉꯣꯟꯗ ꯍꯥꯏꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯝꯕ ꯊꯣꯛꯂꯕꯗꯤ ꯑꯁꯤꯒꯤ ꯐꯤꯕꯝꯁꯦ ꯑꯣꯏꯔꯝꯗꯕ ꯌꯥꯏ ꯅꯛꯁꯟꯅꯁꯅꯨ ꯅꯛꯁꯤꯟꯅꯔꯝꯂꯒ ꯂꯥꯞꯊꯣꯛꯈꯤꯕꯒꯤ ꯆꯩꯅꯥꯗꯣ ꯐꯪꯍꯟꯒꯗꯕꯅꯤ ꯄꯜꯉꯥꯛꯄ ꯃꯄꯥꯗ ꯌꯦꯡꯉꯛꯏ ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯄꯥꯎꯗꯨ ꯇꯥꯕꯗꯒꯤ ꯚꯥꯅꯨꯃꯇꯤꯒ ꯂꯩꯗ꯭ꯌꯥꯒꯗꯨ ꯂꯥꯛꯂꯝꯃꯤ ꯈ꯭ꯋꯥꯏꯉꯝꯕꯗꯨ ꯊꯕꯛ ꯆꯠꯀꯗꯕꯒꯤ ꯊꯣꯛꯂꯛꯄꯒ ꯊꯦꯡꯅꯔꯗꯨꯅ ꯃꯥꯅꯨꯃꯇꯤꯅ ꯂꯝꯍꯦꯟꯕꯤꯗꯣ ꯏꯃꯨꯡꯒꯤ ꯐꯤꯕꯝ ꯌꯦꯡꯗꯕꯤ ꯃꯆꯤꯟ ꯃꯅꯥꯎ ꯁꯥꯒꯩ ꯅꯥꯇꯩꯁꯨ ꯈꯪꯗꯕꯤꯗꯣ ꯈ꯭ꯋꯥꯏꯉꯝꯕꯅ ꯚꯥꯅꯨꯃꯇꯤ ꯅꯪꯅ ꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯏꯌꯥꯝꯕꯣ ꯅꯪꯁꯨ ꯅꯆꯥ ꯁꯦꯟꯅꯕ ꯋꯥꯠꯂꯤꯅꯦ ꯚꯥꯅꯨꯃꯇꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯄꯨꯒꯗꯕ ꯅꯪꯁꯨ ꯅꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯕꯗꯤ ꯂꯣꯏꯅ ꯀꯥꯏꯔꯛꯄ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ ꯌꯥꯝꯕꯨꯡꯅ ꯑꯩꯉꯣꯟꯗ ꯇꯥꯛꯀꯗꯕ ꯅꯠꯇꯦꯗ ꯌꯥꯝꯕꯨꯡꯅ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤꯗ ꯐꯕ ꯍꯦꯜꯂꯤꯒꯦ ꯑꯄꯣꯛꯄ ꯅꯆꯥꯕꯨ ꯏꯟꯊꯣꯛꯂꯒ ꯊꯝꯕ ꯌꯥꯝꯕꯨꯡꯅꯁꯨ
ꯑꯩꯉꯣꯟꯗ ꯑꯦꯗꯚꯥꯏꯁ ꯄꯤꯒꯗꯕ ꯅꯠꯇꯦ ꯑꯣꯏ ꯃꯗꯨ ꯅꯪꯅ ꯍꯥꯏꯒꯗꯕ ꯅꯠꯇꯦ ꯌꯥꯝꯕꯨꯡꯅꯁꯨ ꯑꯩꯉꯣꯟꯗ ꯁꯤ ꯇꯧꯅꯣ ꯍꯥꯏꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯆꯠꯁꯤꯂꯥꯎ ꯏꯕꯦꯝꯃ ꯇꯨꯡꯗ ꯃꯥꯒꯤ ꯀꯅꯥ ꯎꯔꯛꯇ꯭ꯔꯕ ꯃꯇꯝꯗ ꯇꯛꯁꯤ ꯁꯣꯟꯒꯗꯕ ꯃꯤꯁꯤꯒ ꯑꯣꯟꯁꯤꯟꯅꯕ ꯀꯥꯟꯅꯗꯦ ꯑꯁꯨꯝꯅ ꯂꯩꯗꯤꯌꯥ ꯃꯃꯥ ꯃꯆꯥꯗꯨ ꯌꯨꯝꯗꯨꯗꯒꯤ ꯑꯃꯨꯛ ꯊꯣꯛꯂꯛꯂꯤ ꯚꯥꯅꯨꯃꯇꯤ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯛꯏ ꯅꯠꯇꯦ ꯅꯪꯕꯨ ꯏꯕꯨꯡꯉꯣ ꯅꯣꯡꯗ꯭ꯔꯦꯟꯒ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕ ꯑꯩꯅ ꯐꯣꯟ ꯇꯧꯅꯤ ꯃꯥꯅ ꯄꯥꯏꯔꯣꯏ ꯃꯦꯁꯦꯖ ꯊꯥꯅꯤ ꯍꯜꯂꯛꯑꯣꯏ ꯑꯩ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ ꯏꯃꯥ ꯍꯦ ꯑꯗꯨꯅ ꯌꯥꯕ ꯅꯠꯇꯦ ꯁꯦꯜ ꯄꯥꯏꯕ ꯇꯨꯡꯗ ꯋꯥꯔꯣꯏꯗꯕ ꯃꯐꯝꯁꯤꯗꯤꯅꯦ ꯏꯀꯥꯏꯕ ꯈꯪꯕ ꯌꯥꯕ ꯅꯠꯇꯦ ꯇꯥꯞꯇ ꯑꯩꯒꯤ ꯑꯣꯏꯁꯤꯟꯒꯗꯕꯅꯤ ꯂꯩꯗꯤꯌꯥꯗꯣ ꯋꯥꯐꯝ ꯑꯃ ꯈꯪꯗ꯭ꯔꯕꯒꯨꯝ ꯇꯨꯃꯤꯟꯅ ꯂꯩ ꯚꯥꯅꯨꯃꯇꯤꯅ ꯅꯕꯨꯡꯅꯦꯅ ꯂꯩꯔꯤꯁꯤꯅ ꯅꯨꯡꯁꯤꯕꯗ ꯉꯥꯎꯗꯅ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯝꯃꯅꯤ ꯃꯌꯨꯝꯗ ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯂꯩꯕ ꯐꯪꯗ꯭ꯔꯦꯗꯅ ꯅꯨꯄꯤ ꯑꯃꯠꯇ ꯂꯩꯖꯗ꯭ꯔꯗꯧꯅ ꯃꯥꯏ ꯁꯅꯔꯦꯝꯕꯤ ꯍꯥꯏꯗꯨꯗ ꯅꯨꯡꯁꯤꯔꯤꯅꯦꯅ ꯈꯪꯗꯦꯗ ꯄꯪꯕ ꯂꯥꯛꯃꯜꯂꯦ ꯃꯃꯥ ꯃꯆꯥꯗꯣ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯌꯥꯡꯒꯣꯏ ꯁꯅꯥꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯅꯨꯄꯤ ꯃꯌꯨꯝ ꯑꯣꯏꯒꯗꯕ ꯏꯃꯨꯡꯗꯨꯒꯤ ꯃꯤ ꯂꯥꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯀꯩꯐꯥꯁꯨ ꯌꯥꯡꯒꯣꯏ ꯁꯅꯥ ꯆꯠꯈ꯭ꯔꯀꯥꯟꯗ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯒꯥꯔꯤꯗꯨꯁꯨ ꯁꯨꯃꯥꯡꯗ ꯂꯩꯔꯝꯂꯦ ꯅꯣꯡꯁꯥꯕꯅ ꯂꯧꯁꯤꯜꯂꯝꯂꯦ ꯌꯨꯝꯗ ꯆꯪꯉꯛꯄꯗ ꯅꯣꯡꯁꯥꯕꯗꯨ ꯅꯨꯄꯥ ꯈꯔꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯅꯣꯡꯁꯥꯕꯅ ꯇꯨ ꯌꯨꯝꯕꯨ ꯂꯥꯛꯑꯦ ꯅꯣꯏ ꯊꯣꯛꯄ ꯁꯥꯟꯅꯍꯧꯔꯣ ꯋꯥꯔꯤꯗꯣ ꯑꯩ ꯍꯣꯁꯄꯤꯇꯥꯜ ꯐꯥꯎꯗ ꯆꯠꯂꯨꯈꯤꯒꯦ ꯃꯌꯥꯝ ꯀꯔꯤ ꯍꯥꯏꯕꯅꯣ ꯃꯤꯁꯇ꯭ꯔꯤ ꯑꯃꯅ ꯋꯥꯜ ꯀꯂꯔꯁꯤ ꯑꯩꯈꯣꯏꯅꯗꯤ ꯃꯆꯨꯁꯦ ꯑꯃ ꯁꯪꯁꯥꯏꯕ ꯍꯧꯖꯤꯛꯀꯤ ꯏꯕꯨꯡꯉꯣꯗꯨꯅ ꯑꯃ ꯍꯥꯏꯕ ꯑꯗꯨꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯤ ꯀꯩꯐꯥ ꯀꯂꯔꯗꯨ ꯌꯦꯡꯂꯒ ꯃꯄꯥꯟꯁꯤꯅ ꯁꯤꯒꯤ ꯀꯂꯔꯁꯤ ꯑꯣꯏꯅ ꯇꯧꯔꯁꯤ ꯑꯗꯨꯒ ꯂꯤꯕꯤꯡ ꯔꯨꯝꯁꯤꯒ ꯃꯦꯟ ꯕꯦꯗꯔꯨꯝꯁꯤꯅ ꯁꯤ ꯑꯣꯏꯅ ꯇꯧꯔꯁꯤ ꯑꯗꯨꯒ ꯑꯇꯩꯁꯤꯗꯤ ꯀꯩꯝ ꯆꯦꯟꯖ ꯇꯧꯗ꯭ꯔꯁꯨ ꯋꯥꯏꯠꯁꯦ ꯑꯃꯨꯛꯀ ꯃꯊꯛꯇ ꯁꯪꯖꯤꯜꯂꯁꯤ ꯋꯥꯐꯝꯗꯨ ꯌꯥꯅꯕꯗꯒꯤ ꯊꯕꯛ ꯁꯨꯕꯁꯤꯡꯗꯨꯁꯨ ꯊꯕꯛ ꯃꯈꯥ ꯆꯠꯊꯈ꯭ꯔꯦ ꯀꯩꯐꯥꯁꯨ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯂꯤꯞ ꯂꯧꯕ ꯆꯠꯅꯕ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯉꯩ ꯌꯥꯡꯒꯣꯏ ꯁꯅꯥꯗꯨ ꯐꯣꯟ ꯇꯧꯔꯛꯏ ꯗꯣꯛꯇꯔ ꯕꯥꯕꯨ ꯀꯩꯗꯧꯔꯤꯒꯦ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯀꯦꯅ ꯂꯣꯏꯁꯤꯜꯂꯤꯌꯦ ꯏ ꯀꯩꯗꯧꯕ ꯅꯨꯄꯤ ꯆꯦꯜꯂꯦꯅ ꯇꯥꯛꯎꯒꯦ ꯍꯥꯏꯔꯣ ꯀꯩꯐꯥ ꯅꯣꯛꯊꯣꯔꯛꯏ ꯑꯗꯨꯒ ꯂꯤꯞꯀꯤ ꯆꯦ ꯄꯤꯔꯨꯒꯦ ꯇꯧꯕꯅꯤ ꯏꯁ ꯂꯤꯞꯀꯤ ꯑꯌꯥꯕ ꯄꯤꯗꯧꯕ ꯑꯩꯅ ꯁꯤꯗ ꯂꯩꯔꯒ ꯀꯅꯥꯗ ꯄꯤꯁꯤꯜꯂꯨꯒꯦ ꯍꯥꯏꯅꯣ ꯆꯠꯂꯒꯨꯝꯁꯤꯔ ꯑꯗꯨꯗꯤ ꯌꯥꯔꯣꯏꯅꯦ ꯄꯦꯁꯦꯟ ꯑꯃꯒꯤ ꯋꯥꯔꯤ ꯁꯥꯗꯧꯕ ꯑꯃ ꯂꯩꯕꯅꯤ ꯐꯥꯒꯤ ꯇꯧꯅꯤꯁꯦ ꯉꯥꯏꯍꯥꯛ ꯆꯠꯊꯣꯛꯎꯔꯣ ꯏꯔꯦꯟꯖꯅ ꯆꯠꯂꯣ ꯃꯂꯌꯥꯒꯤ ꯑꯦꯛꯇꯤꯡ ꯀꯥꯞꯅꯔꯝꯕ ꯌꯥꯔꯣꯏ ꯅꯃꯤꯠ ꯀꯣꯠꯀꯗꯕꯅꯦ ꯑꯩꯅ ꯅꯪꯅ ꯃꯂꯌꯥꯗ ꯍꯥꯏꯔꯤꯁꯤ ꯀꯩꯒꯤꯅꯣ ꯑꯩꯅ ꯆꯤꯡꯅꯕ ꯍꯥꯏꯁꯦ 99.9% ꯆꯨꯝꯃꯗꯧꯅꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯍꯣꯏ ꯀꯣꯏꯕꯨꯗꯤ ꯀꯣꯏꯅꯔꯝꯃꯦ ꯑꯗꯣ ꯀꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯣ ꯀꯣꯏꯅꯔꯝꯃꯦꯕ ꯑꯁ ꯊꯥꯏꯅꯒꯤ ꯋꯥꯅꯤꯕ ꯊꯥꯏꯅ ꯑꯣꯏꯒꯦ ꯑꯣꯏꯌꯨ ꯍꯧꯖꯤꯛ ꯑꯣꯏꯒꯦ ꯑꯣꯏꯌꯨ ꯀꯣꯏꯅꯔꯝꯃꯦꯕ ꯑꯗꯨꯒ ꯅꯍꯥꯟꯒꯤ ꯀꯩꯝ ꯍꯥꯏꯗ꯭ꯔꯤꯅ ꯀꯔꯤꯒꯤ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯅꯕꯥꯅꯤꯒꯤ ꯃꯔꯤꯁꯦ ꯑꯔꯣꯟꯕ ꯋꯥ ꯈꯔ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯄꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯀꯩꯅꯣꯃꯤ ꯌꯥꯔꯦ ꯂꯤꯞ ꯄꯤꯕꯒ ꯆꯠꯄ ꯌꯥꯔꯔꯣꯏ ꯑꯗꯨꯝ ꯂꯩꯌꯣ ꯌꯨꯝꯗ ꯍꯦꯛ ꯆꯠꯂꯝꯕꯗꯤ ꯌꯦꯡꯉꯣꯀꯣ ꯑꯩꯗꯤ ꯑꯃꯨꯛꯀ ꯆꯦꯟꯁꯤꯜꯂꯛꯇꯧꯅꯤ ꯀꯩꯐꯥ ꯅꯣꯛꯂꯒ ꯑꯩꯒꯤ ꯌꯨꯝꯗꯒꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯄ ꯍꯥꯏꯗꯨꯗꯤ ꯐꯖꯔꯣꯏꯍꯦ ꯐꯖꯒꯦꯔꯥ ꯊꯤꯒꯦꯔꯥ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯍꯣꯏꯗꯦ ꯏꯇꯨꯅ ꯍꯥꯏꯕ ꯏꯜꯂꯒ ꯂꯣꯏꯔꯦ ꯌꯥꯝ ꯇꯧꯁꯤꯟꯅꯩꯌꯦ ꯑꯁꯦꯡꯕ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯑꯩꯗꯤ ꯌꯦꯡꯉꯣꯕ ꯑꯩꯅ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯄ ꯌꯥꯔꯀꯥꯟꯗ ꯃꯂꯌꯥꯒ ꯗꯣꯛꯇꯔ ꯕꯥꯕꯨꯒ ꯗ꯭ꯌꯨꯇꯤ ꯃꯇꯝ ꯁꯨꯛꯃꯥꯟ ꯃꯥꯟꯅꯍꯜꯂꯣꯏꯒꯦꯕ ꯌꯦꯡꯉꯣꯕ ꯑꯩꯅ ꯍꯥꯏꯁꯤ ꯇꯧꯕ ꯉꯝꯗ꯭ꯔꯕ ꯀꯔꯤ ꯍꯥꯏꯔꯣꯏ ꯑꯗꯣ ꯗꯣꯛꯇꯔ ꯕꯥꯕꯨ ꯅꯪ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯗꯤ ꯅꯤꯅꯦ ꯃꯅꯥꯛꯇ ꯈꯔ ꯆꯪꯕꯤꯔꯝꯃꯣ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯥꯏꯅꯦ ꯍꯥꯏꯕ ꯏꯟꯕ ꯌꯥꯝ ꯁꯥꯏꯅ ꯄꯛꯇꯦ ꯑꯩꯈꯣꯏꯗꯤ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯁꯦ ꯐꯠ ꯍꯦꯛꯇ ꯉꯥꯛꯄꯤꯅꯤ ꯏꯁ ꯐꯔꯦ ꯑꯗꯣ ꯗꯣꯛꯇꯔ ꯕꯥꯕꯨ ꯑꯩ ꯉꯥꯏꯍꯥꯛ ꯊꯝꯒꯦꯀꯣ ꯉꯥꯏꯈꯣ ꯀꯩ ꯍꯥꯏꯒꯦ ꯑꯗꯨꯗ ꯂꯩꯕꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯗꯕ ꯈꯪꯉꯕ ꯇꯥꯕ꯭ꯔꯥ ꯍꯥꯏꯁꯦ ꯇꯥꯏꯌꯦ ꯊꯝꯖꯔꯣ ꯊꯝꯃꯣ ꯍꯥꯏꯔꯣ ꯊꯝꯃꯒꯦꯗꯥꯏꯅꯦ ꯐꯥꯒꯤ ꯇꯧꯅꯤꯗ ꯊꯝꯃꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟꯗꯨ ꯊꯝꯅꯔꯤ ꯌꯥꯡꯒꯣꯏ ꯁꯅꯥ ꯃꯆꯤꯟꯅ ꯇꯞꯅ ꯁꯣꯜꯂꯤ ꯊꯝꯈꯤꯕ ꯌꯥꯔꯣꯏ ꯋꯥꯔꯤ ꯁꯥꯈꯤꯁꯦ ꯍꯥꯏꯔꯛꯀꯗꯧꯕꯁꯨ ꯅꯠꯇꯕꯁꯤꯗ ꯑꯩꯁꯤ ꯁꯨꯕ
ꯐꯣꯟꯗꯨ ꯊꯅꯝꯃꯒ ꯃꯤꯒꯤ ꯃꯌꯨꯝꯅꯤꯅ ꯊꯕꯛ ꯑꯃꯇ ꯌꯥꯎꯗꯕꯤꯗ ꯂꯩꯕ ꯌꯥꯗꯕꯅꯤꯅ ꯌꯥꯡꯒꯣꯏꯁꯅꯥ ꯀꯥꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯤ꯫ ꯀꯨꯃꯥꯔꯒꯤ ꯅꯨꯄꯤꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯏꯟꯁꯥꯡ ꯁꯦꯝꯃꯒ ꯂꯩꯔꯝꯕꯗꯨꯗ ꯌꯥꯡꯒꯣꯏꯁꯅꯥꯅ "ꯅꯤꯅꯦ, ꯏꯟꯁꯥꯡ ꯁꯦꯝꯃꯝꯃꯤꯔꯣ? ꯕꯦꯃꯥ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯅꯤꯅꯦꯒ ꯁꯤꯗ ꯂꯩꯁꯤ." ꯌꯥꯡꯒꯣꯏꯁꯅꯥ ꯆꯪꯁꯤꯜꯂꯛꯑꯒ ꯆꯧꯀ꯭ꯔꯤ ꯑꯃꯗ ꯐꯝꯃꯤ꯫ ꯑꯗꯨꯒ "ꯑꯂꯨꯁꯦ ꯑꯩ ꯈꯦꯠꯄꯤꯔꯛꯀꯦ." "ꯌꯥꯔꯅꯤꯗ ꯕꯦꯃꯥ, ꯅꯤꯅꯦ ꯁꯨꯝ ꯇꯧꯔꯒꯦ." "ꯅꯤꯅꯦ, ꯑꯩ ꯁꯨꯝ ꯇꯨꯃꯤꯟ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯇꯧꯅꯦ. ꯁꯦ ꯃꯔꯣꯏꯁꯤ ꯑꯣꯏꯅ ꯈꯔ ꯃꯜꯂꯛꯑꯣꯁꯦ." ꯀꯦꯅ ꯃꯧꯅ ꯌꯣꯛꯂꯛꯄꯅꯤ, ꯑꯗꯨꯅ ꯊꯕꯛ ꯑꯃꯠꯇ ꯍꯩꯔꯝꯃꯣꯏ ꯈꯟꯅ ꯍꯥꯏꯔꯛꯂꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯥꯏꯅ ꯈꯜꯂꯤ ꯌꯥꯡꯒꯣꯏꯁꯅꯥ꯫ ꯑꯗꯨꯕꯨ ꯋꯥ ꯑꯣꯏꯅꯗꯤ ꯍꯥꯏꯔꯛꯇ ꯍꯥꯏꯔꯤꯕ ꯊꯕꯛꯇꯨ ꯇꯧꯏ꯫ ꯅꯨꯄꯤꯗꯨꯅ "ꯕꯦꯃꯥ, ꯅꯪꯒꯤ ꯃꯤꯡꯁꯤꯕꯨ?" "ꯌꯥꯡꯒꯣꯏꯁꯅꯥ ꯀꯧꯏꯅꯤꯅꯦ." "ꯃꯤꯡꯁꯨ ꯐꯖꯩ, ꯁꯛꯁꯨ ꯐꯖꯩ." "ꯁꯦ ꯅꯌꯨꯝꯅꯤ ꯈꯜꯂꯨꯀꯣ, ꯀꯔꯤꯃꯇ ꯀꯣꯏꯒꯅꯨ." ꯌꯥꯡꯒꯣꯏꯁꯅꯥ ꯋꯥ ꯑꯣꯏꯅꯗꯤ ꯈꯨꯝꯃꯨꯗ꯭ꯔꯦ, ꯅꯣꯛꯐꯦꯠ ꯈꯛꯇꯃꯛ ꯇꯧꯏ꯫